कोई कहना तो उसी को आईडी नोट तो थोड़ा तो इन्हें सी को आई सी जाम तो इन्हें हैवी बरम दी कोई से काउगल ले को कोई जाम तो इन्हें काउगल ली तो काउगल को मतलब मुझा कुदोंग थी बता तादू से आईडी मी न तेव आई ने वो अदुना सोली वाही खंग दबदी मी सी के मांग तागले अदुआ कहीं ना कोई की प्रोफाइल 413 की मतुंग इन कहीं मतलब मुझा तम क्रवसिंग तो मतलब ले बुनिंग सिंग तम सिंग क्रवसिंग तो लेंग डबल लनी मधु बुनिंग थी ना सीना था मधु बुनिया अदुना कोई फजना आई नहीं शल्ली दो फजना आई की तुम भाव खाना भाई आगो है ना बेगी तम मुक्ता आमेन तुम भाव आई ने सी तार की दो कुछ चुप मत थबक तो बता वही तार गदी योगो अदुना ईश्वर की वाही से पूरा सनाद की है ना उमल याम वाही ने अदुना ईश्वर की वाही से माँ की मतिक मगुल से करम मतम तो उगने हमें मतम मुंडा आई ने ईश्वर की वाही से पहलू की नहीं ने ईश्वर की वाही तो ना की कुछ तो भी है नहीं आई था आमेन अदुना याम नुमाइने नसी याई फरबा बजरब नुमित असिदा अमुक थेंगना बसी हम हराव जाई अदुना म्याम पुनमक को तराम नोक जाई नसी अमुक अखोई ईश्वर की वाही दा कोई मिफम थमिनसी अदुना यामना मरुइबा नसी वफम नैनमिनगनी अखोई अखोई की अमंबगी थाजबसिंग की अमंबगी नुमिसे यामना तेले अदु हराव नुमाइबगी नुमिसिना अंखै लेकर मकै याम हैबा सिगी मतंग दनी को नसी अखोइना येमिदुइसे अदुना नसी को मयामदा अइना वहौबो बैना इने निहाना मदा इन हाइजेनिक मुदी अखोई की लाइफ से याम लाइन से खन जाती है नत्रा कोई लाइफ से अवाबा चैथे समस्या कया अमा थेंगरगा नसी कोई ने चली बनी थमोई कायदु कया अमा से याव तो नते को अवाबना थनबा नुमाइबु खंगदबा मिसक कया अमा लेबने हाइते हराव बखत लेबने नते हाइते नुमाइ तबगी सरुक से असुकी मति मसिंग जाम हाइते को अदुना नंग नुवाइब्रा आइना मी कना उममदा हममतमदा अदुसो हंगदई मिसक तो यामना स्पेसिफिक ओइना पैसा यामना पाइबा मियमदा करोड़पति अमदा नंग सेट असुकी मति पाइरे नंग नुवाइरबा आइना हममतमदा कैसु नुवाइ आइरोय अदुना मियबगी पुंसीदा असेंग नुवाइबा हाइबसे मसे सेम तुमदसु लेबा नति हाइताय को अमको सोइना आइजेंटिटी अखोई पुंसी जर्नी मियबगी पुंसी चलिबा खोंगसे अवा अना कया क्वेश्चन बतारगसु थाजबसिंगीदमक्तदि ईश्वरना तोंगानबा मागी वासक पीबा मा लई हाइताय बिलीवर्ससिंगीदमक्ता मदुदि कइनो हाय मतमदा साम 30 की वर्स 5 त कय हाय मरमदि महाकी असावबदि मिकुप अमतगिनी महाकी सांगीबदि पुंसी चुप्पगिनी कप्पदि अहिंग अमतगिनी अदुबो अयुक्ता हरावबा लाकने आमेन हालेलुया अयुक्तदि कप्पदि अहिंग अमतगिनी अदुबो हरावबदि बे हाय अयुक्ता हरावबा लाइए आमेन अदुना मसिदगी एकोइन उफंगसे सोरगी थौजादसे नन अगी पुंसीदने मरांग काइना हिथबसे मागे पामने बिलीवर्सिंग मथक अदुना ईश्वरना नसी होय अखोइना प्रॉब्लम समस्या थोलकु मतमदा कोइना खंगदबदि अखोइगी ईश्वरसे मचासिंगना सोयरकपा मचासिंगना अरानबा दचलकपा मतमदा मचासिंगना यो अंगांग अमना खितमना चकी मतम मपासिंगना मपा मापा बसिंग नुसा थिगने तद्रा अदो सोयदना मपादुना अंगांगबु हे सिजाते बसे मा चैदना ngamdana मा चुबोथैनेबा सिगा चलथि नंग सिनी हाइबसे को सिदी इरान नगनी हाइबसे मै पाइगनु हाइबसे सुमाइ तोगनु हाइबसे तंबिदेने वरतुइने अदुना शोरनसु अखोइदा याम नुसीना माना वरकबसिदि याम नुसीबगा लोइना वरइ हाइतायबको अदुना माना अखोइदा वरइ वरकबा मतमदा ngahang nuaitabadi yaeba khogi punsida को खर नुमाइतब फावबा नुमाइतबदि सोइदना लाकनि अदुबो इस्नाउसिंग सोरगी वाहिना हाइबदि मदुना मरम ओइरगा ngahang नुमाइतबदो अदुना मरम ओइरगने असुकी मतिक नंग अगी पुंसि चौखटपा महियान मदु ओइगने सोरगी वारक पिनो फंगो महागदो इस्नाउसिंग याइ खबनि हाइताय आमेन सोरनमु वारक पिरबा
ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯍꯩ ꯌꯥꯜꯂꯨꯕꯅꯦꯕ ꯑꯃꯦꯟ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯥꯒꯤ ꯁꯥꯎꯕꯗꯤ ꯀꯩ ꯍꯥꯏ ꯃꯤꯀꯨꯞ ꯑꯃꯠꯇꯒꯤꯅꯦ ꯑꯃꯦꯟ ꯃꯥꯒꯤ ꯁꯥꯎꯕꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇꯒꯤꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜꯗꯤ ꯂꯣꯝꯕ ꯅꯥꯏꯗꯦ ꯍꯥꯏꯕ ꯂꯣꯏꯕ ꯅꯥꯏꯗꯕ ꯊꯧꯖꯥꯜꯗꯣ ꯉꯁꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯎꯠꯄꯤ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯐꯅ ꯏꯁꯣꯔꯗ ꯂꯩꯕ ꯃꯇꯝꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗ ꯅꯤꯡꯍꯟꯅꯔꯛꯄ ꯃꯇꯥꯡ ꯌꯥꯎꯗꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯅꯤꯡꯍꯟꯅꯔꯛꯄ ꯃꯇꯥꯡ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ प्रॉब्लम अमंबगी प्रॉब्लम अमा लाप मतमदा इस अईगी पुंसीसे नुमित ताना तुम लेजोरा मारे यानी को अईगी से नुमान मगा लावरा नुमित ताना पुंसीसे तुम लेजोरा मारे यानी हमना नेगेटिव ओय मोंगदा अखोई खलम दसु जाव ने हाते अदु अईना हाइजनिंग दुदि अखोई पुंसीसे नुमित ताना तुम लेबि नते आमेन अखोई पुंसी केदोंदा नुमित ताना लेरोय सोरगी वहाय नुसि तो वासखरे ayub haibdo mulakane amen ahing moina dum leiroi thaje khaba sigi punsi dadi ayub haibdo mulakane numit ki manga le do phangi gani hai dai ba amen masini ni isnau sin haijani mase ai koi awabadi ahing amatagini adu haraubadi ayub talai hai ba amen masini koi khamina baja base aduna isnau sin pana awa na kaya ma lakpa taragasu madudagi shogi thonjal aduna chawbi hele mase मसे एकोई निंसिंग मिनसी मसे हेना एकोई मखाताना एकोई खंगमिनसी सोरगी थौजान मरम वरगा नंगई पुजी कयागी मति हराव नुंगाइबा अफबो दोन थोकपिबा ngami haibase masi koi मखाताना जिंगमिनगनी अहान पॉइंट कोई जिंगमिनसी एकोई न वरक मतम द मदुई शोना एकोई न वा मदुई शोना जाए अदुबु मदु मतम सुपगी नति हाइते प्रॉब्लम अमा थेंना मतम द प्रॉब्लम तारा कननी आई स्ट्रांग हैने खंदुजे हा स्ट्रांग कैंप वगे वगे से मी से फाइट तौनरगने बो ओ मासी कल्ली कल्ली खंगुई प्रॉब्लम तारा कनी नंगी थाजब से क्या स्ट्रांग वय वय ने खंगुई इस प्रॉब्लम तारी मतम दरी फन फन सोंगना को जाईगी तोरम बो हालेलुया आइना फन फन सोंगा देदी प्रॉब्लम में तारा मतम दरी हगत बगम दबगी मो ना हेदना को ai loi re na ai loi to mare na ko aduna isnau sing ai na haijani mu de ai koi shor na ai koi se kai tong da ma bu tha jo sing se pi ta ra amang magi numit tu da tum le loi hai ba sine ai koi mikap thomi na si koi shor se ai koi nung si bi shor ni ai koi phanna ba gi ta mutta khan bi shor ni hai tai Psalm 30 के verse 5 तो इतना हाई गिब्दो कपदी अहिंग अमतगिनी हाय हाय कपदी अहिंग अमतगिनी हाय अदुना अखोइना खंगी अवाब हाइबसे मियब खुदिमकी पुंसीदा थेनरगा चले नत्रा अवाब हाइबसे अदुना कप्पा हाइबसे अखोइ अदुम थेंनै अदुबो कप्पा हाइबसे अखोइ ngangningai amta leitibo प्रभु फाव कप की हाय ताइबो आमेन जिसु फाव दा अवाब थेंना की हाय ताइबो अदुना मा जिसु फावदा मा कप की हाइबसनी अदुना अवाब ताव मतम कोइना खंगदबदी शोना इकोइदगी लापथोप सुमै लेते फना अवाब इकोइदा थेंना मतम ने शोना माबु थाजख्रबसिंदुदी कैतोनुदा सुंथा थादोबिबा लेते हाइबसनी बको अदुना आइखोइगी अमंब निमिसिंगसे मतम पुनमक्ता इकोइ ममना आइकोइसे अंगागो फ्रमना लेगदबा नते अदुना हारिबा हुजिकी आइकोइ पुनमकी हाइबसे सिगैसिगा कपदी अहिंग अमतगिनी सिगैसिगा आइदि मिकुप खरगिनी हाइबनी को सिगी मिकुप खरगी हाइब पीरिबा मतमसे सेंग हाइबनि मसिगी अर्थ से इजेमु मतमदा अमरोम हाइगना कनागुम्बा मा साइगी भरादा लेरंबगुम्बने हाइते नोमक आई भरादा लेरगा सखिबगुम्बने हाइते आइदि अखोइगी प्रॉब्लम अखोइदा थाजबसिंदा लेबा प्रॉब्लम से आइदि अखोइगी नोमखक मी अमा पथारमगा नुवालगा हनखिबगुमना अखोइगी प्रॉब्लम सु मांगिगने मसिनी सोना मसि अखोइ वासकपिगिसे प्रॉब्लम से अदुम अखोइदा लेगदब नते जम जांगना खंगौरोय हाइताय अदुना अखोइगी मिफमजे रिसु ख्रिस्टदा अखोइ थमसि फना प्रॉब्लम थोक्सनो खुदिंग प्रभुना अखोबद ओंथोकने मसि कपदी अहिंग अमतगिनी हाइबजे अहिंग अमखक्तगिने ओनली मसी कोई खंगमिना से हाइताय
aduna aikoi ishorna haiba maduki awabudun maram oirga nang agi punchi se yamna strong aina thajabadi strong aina chetna aikoi se lepa ngamna bi tamukta mase ma ki side ke ishorna aikoi bo warak pi bo maklam ni haite aina ka koina aina so aija re manga ishorna warak ko matam da accident pi daga warakte ishorna warak ko matam da cancer pi daga warakte waragi mene cancer na halaga warak padar sigo krati pai to last stage dong ni dana jai kanma ngam duna shona warak ko matam da adugumba makhalgi pi daga warakte aduna snow sing aikoi mana warak pasidi aikoi gi damang yai fana boy aikoi se hena pangal sakti thona khang hei bo oi no na bagi damang oi hai bisne ba mase koi na James Jacob padu amagi pada ani dagi mari da koi pa di kan nei pa jara ke do sumaina hai ai gi sinau sa nakoina makhal makhal gi changin thengarabadi madu yamna harau ga daba makni hai yongo akhal makhal gi changin trial kaya ama thengnaba matamda madu henna harau ga daba ni hai yongo hai ri yongo harau ga daba makni hai na singkhana maramdi nakoi thajabagi sangin aduna khangai thogali hai ba nakoi na khangi adu karigumba amata awat pale na nakoi na mapung phaba masung sang khun bu oina ba khangai bai adu thabak ko loina mapung pha loi aduna ai khoina ai khoi problem ma tholak ma tu khoi na khanga da awaba thina ko matam da khoi khanga da di maduna maram oraga shone ko hena strong ko hen bigani hai basne ko adu khapta na tara ai khoi awaba tar ko matam da hena ai khoi shone tension lu sunga mani hai ta amen shone hena na chan lu sunga mani hai ta adu khapta na tara ai khoi awaba tar matam da ai khoi hena shone nu si do ko khanga sunga mani hai ta When mama the head tension lagi maramna head na magi lusi beto madu so ikoi puji da khangmo ngam kane aduna problem ama ta ko matam da ai short gi la ko to risi short gi sen thok to risi problem sumaina problem am ta matam na ko short ai problem ji phar kan mo da la ke ta ga ni song sing madu masi odi chum de ba aduna problem hit ta ko matam da short na ko ai problem ji ai short to gi ge ai dui matum ai no da la ke ai problem ji an ko ki ge adi matung dai bible pa ge ta na ne ai problem ji an pha ge ti matung dai prayer to ge ta na ai koi problem se la ko ma dam ko na khang da bodi mas asudi mati khudong cha bani ishwar ki nungsi thauja ba sung ai koi da piri bai ishwar da piri ba sakti me am sing go madu phudok na ba gi damakta ishwar ki nungsi ba he na khang na ba gi damakta achaw khudong cha ne ba se madu oi ne koi khang mi na si amen masi ne koi na khangdui si ko aduna phana kan ba nong le nusi to ai koi da lak pa ta ra su ko ai koi na khangna da badi mado nong le nusi phal la ma pa chaki ji koi gi nong ju tha gi nong le nusi da khangina ma mang ga pra kan dam sa thi ba tam thi mong la ka ne ko adu khau de ba dam jang na loi gi adu ba yang hang na phajana ing na ching na le hore aduna problem se short na si thada ni no sa pili se ni ko ba magi ne ba hatang ni short ta udna phat ma ni gedam na tane sumaina ko na khalla ga ting ko se short na pa mi hai ta ko aduna ai koi masina aina hanu point sida aina me am da masi point maroi ba masina aina ngasina sai degi hanu point da haise ni bisigi khwai degi maroi bo phom na ai koi problem ta amatam da hen short changja ba ngasja ba kapcha ba se su kai de ba masina henna nangi punsi da henna healing thokani henna ikoi punsi da grow rekani ikoi kana moi gane ba amen aduna ikoi problem la ko matam da ikoi problem to leiradra nungala roidra hai bi ko adugi dugi adugum laba ibam dudi ikoi dugi ikoi da lei bai rade ko ikoi short da ta samsi ani siba point da short ya sao budi yamna tel ya dugo ma ki thaujan di matam suk begini amen scripture ji ki to koi pajak pa khre Psalm 30 ke verse 5 adugani koi nu jem tui se kapati ahing amata gini adubu ayuk ta harau la kane adubu ayuk ta harau la kane aduna ishorna ngasi ai khoi da chumthopi ba sembok ba la ku matam da ai na jai je khre ai khoi shorna kai dong da ai khoi thadok ba le ti ai khoi ji kai dong da mana thadok bi de
ꯃꯥꯅ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯑꯐꯕ ꯃꯑꯣꯡꯗ ꯑꯣꯏꯔꯛꯄꯁꯦ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯇꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜꯗꯁꯨ ꯂꯥꯞꯊꯣꯛꯄ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯂꯦꯃꯤꯇꯦꯁꯟ 3:23ꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣ ꯃꯥꯒꯤ ꯊꯧꯖꯥꯜ ꯑꯁꯦ ꯑꯩꯈꯣꯏ ꯀꯩ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯅꯧꯋꯦ ꯍꯥꯏꯕꯀꯣ ꯀꯣ they are new every morning ꯍꯥꯏ ꯃꯈꯣꯏ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯅꯧꯋꯦ ꯑꯗꯨꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯅꯧꯋꯤ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯐ꯭ꯔꯦꯁ ꯕ꯭ꯂꯦꯁꯤꯡꯁꯦ ꯅꯣꯡꯃ ꯍꯥꯡꯅ ꯇꯠꯄ ꯂꯩꯇꯅ ꯄꯤꯕꯤ ꯍꯥꯏꯕꯅꯦꯕ ꯑꯃꯦꯟ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯅ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯃꯥꯏꯊꯤꯔꯛꯀꯗꯕ ꯑꯣꯏꯇꯥꯔꯒꯁꯨ ꯅꯣꯡꯃ ꯍꯥꯛꯀꯤ ꯊꯧꯖꯥꯜ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤꯒꯅꯦꯕ ꯑꯩꯈꯣꯏꯕꯨ ꯇꯨꯍꯟꯕꯤꯔꯣꯏ ꯑꯩꯈꯣꯏꯕꯨ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯍꯜꯂꯣꯏꯕ Psalm 145ꯒꯤ verse 14ꯗ Psalm 145ꯒꯤ verse 14ꯗ ꯁꯨꯝ ꯄꯥꯔꯒꯗꯤ ꯈꯪꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇ ꯈꯪꯉꯤ ꯃꯥꯒꯤ ꯑꯁꯥꯎꯕꯁꯤ ꯀꯌꯥ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯩꯈꯣꯏꯒꯤ point 2ꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕꯗꯤ ꯌꯥꯝꯅ ꯇꯦꯜꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯧꯖꯥꯜꯒꯤ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤꯅꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕꯗꯣ ꯁꯤꯅꯧꯁꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁꯇ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯍꯩꯊꯈ꯭ꯔꯦ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯃꯄꯨꯡ ꯐꯥꯅ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯈꯨꯗꯤꯡꯃꯛꯁꯦ ꯌꯦꯁꯨꯒꯤ ꯃꯊꯛꯇ ꯍꯩꯊꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯃꯥꯒꯤ ꯊꯧꯖꯥꯜ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯪꯖꯔꯦꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯕꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯪꯉꯦꯕ ꯑꯃꯦꯟ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯐꯪꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯄꯨꯛꯅꯤꯡ ꯋꯥꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯅꯨꯃꯤꯠꯁꯦ ꯂꯩꯆꯤꯟꯅ ꯀꯨꯞꯈꯤꯕ ꯃꯇꯝꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯗꯨꯗꯤ ꯑꯗꯨꯝ ꯉꯥꯜꯂꯒ ꯂꯩꯕ ꯃꯥꯒꯤ ꯃꯉꯥꯜ ꯃꯥꯅ ꯉꯥꯟꯊꯣꯛꯀꯗꯕ ꯃꯉꯥꯜ ꯑꯗꯨꯗꯤ ꯍꯟꯊꯕ ꯂꯩꯇꯦ ꯑꯗꯨꯝ ꯉꯥꯟꯅ ꯂꯩ ꯃꯇꯧꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯦ ꯂꯩꯆꯤꯟꯅ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯑꯃꯈꯛ ꯀꯨꯞꯄ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯋꯥꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯦꯕ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯁꯦ ꯂꯦꯡꯗꯅ ꯑꯩꯈꯣꯏꯗ ꯉꯥꯜꯂꯒ ꯅꯨꯃꯤꯠ ꯀꯨꯝꯅ ꯂꯩ ꯍꯥꯏꯕꯁꯤꯅꯦꯕ ꯑꯃꯦꯟ ꯃꯁꯤ ꯑꯩꯈꯣꯏ ꯊꯥꯖꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤ ꯈꯪꯉꯒ ꯑꯩꯈꯣꯏ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛꯁꯦ ꯃꯉꯣꯟꯗ ꯁꯤꯟꯅꯔꯒ ꯄ꯭ꯔꯚꯨ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯍꯣꯡꯕ ꯂꯩꯇꯅ ꯅꯪꯒꯤ ꯊꯧꯖꯥꯜꯗꯣ ꯍꯩꯊꯔꯒ ꯑꯩꯉꯣꯟꯗ ꯂꯩꯔꯤ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯂꯩꯇꯦ ꯅꯪꯒꯤ ꯑꯁꯥꯎꯕꯗꯤ ꯃꯤꯀꯨꯞ ꯑꯃꯒꯤꯅꯤ ꯃꯗꯨꯁꯨ ꯀ꯭ꯔꯣꯁꯇ ꯍꯩꯊꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯤ ꯑꯩ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯂꯩꯇ꯭ꯔꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯑꯃ ꯑꯩꯈꯣꯏ ꯑꯣꯏꯔꯕꯅꯦꯕ ꯑꯃꯦꯟ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯕꯕꯥꯗꯨꯅ ꯏꯄꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯅꯨꯡꯗ ꯑꯃꯥꯡ ꯑꯇꯥ ꯑꯩꯈꯣꯏꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯜꯂꯣꯏꯕ ꯃꯁꯤ ꯑꯩꯈꯣꯏ ꯊꯥꯖꯃꯤꯟꯅꯁꯤ ꯑꯍꯨꯝꯁꯨꯕ ꯄꯣꯏꯟ ꯑꯃ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯧꯖꯤꯛ Psalm 30ꯒꯤ verse 5ꯗ ꯄꯥꯔꯦ ꯑꯌꯨꯛꯇ ꯍꯔꯥꯎꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯇꯥꯔꯦꯕ ꯑꯗꯨꯕꯨ ꯍꯔꯥꯎꯕ ꯂꯥꯛꯀꯅꯤ ꯍꯥꯏꯁꯦ ꯃꯁꯤ ꯍꯦꯛꯇ ꯑꯩꯈꯣꯏ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯅꯠꯇꯦꯕ ꯍꯔꯥꯎꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯋꯥꯁꯛꯄꯤꯕ ꯀꯚꯅꯦꯟ ꯑꯣꯏꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯀꯣ ꯏꯁꯣꯔꯅ ꯋꯥꯁꯛꯄꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯊꯥꯖꯕꯁꯤꯡꯁꯦ ꯍꯔꯥꯎꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯌꯨꯛꯇ ꯍꯥꯏꯁꯦ ꯁꯤ ꯋꯥꯁꯛꯄꯤꯕ ꯑꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯄ꯭ꯔꯣꯃꯤꯁꯅꯦꯕ ꯁꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯅ ꯄꯤꯕꯤꯔꯤꯕ ꯄ꯭ꯔꯣꯃꯤꯁꯁꯤ ꯀꯩꯗꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯁ ꯅꯪ ꯑꯌꯨꯛꯇ ꯍꯔꯥꯎꯕ ꯂꯥꯛꯄ ꯌꯥꯏ ꯅꯠꯇꯦꯕ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯪ ꯍꯔꯥꯎꯕ ꯂꯥꯛꯄ ꯌꯥꯏ ꯅꯠꯇꯦꯕ ꯍꯔꯥꯎꯕ ꯇꯁꯦꯡꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯅꯦ ꯃꯥꯅ ꯋꯥꯁꯛꯏꯁꯦ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯔꯦꯞꯄꯗꯣ ꯃꯥꯅ ꯋꯥꯁꯛꯏ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯗꯨꯅ ꯁꯣꯏꯗꯅ ꯑꯌꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅ ꯋꯥꯁꯛꯏꯁꯦ ꯅꯪ ꯑꯍꯤꯡ ꯂꯩꯔꯣꯏ ꯑꯍꯤꯡ ꯑꯗꯨꯝ ꯂꯩꯔꯣꯏ ꯁꯣꯏꯗꯅ ꯑꯌꯨꯛ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯕꯗꯤ ꯕꯤꯂꯤꯚꯔꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯐꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯦꯡꯅꯕ ꯇꯥꯔꯒꯁꯨ ꯃꯗꯨꯕꯨ ꯕ꯭ꯔꯦꯛ ꯊ꯭ꯔꯨ ꯇꯧꯅꯕꯒꯤ ꯃꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯃꯗꯨꯗꯒꯤ ꯅꯤꯡꯈꯥ ꯇꯝꯅꯕꯒꯤꯗꯃꯛꯇ ꯃꯇꯝꯁꯦ ꯄ꯭ꯔꯚꯨꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯊꯝꯈ꯭ꯔꯦ ꯑꯃꯦꯟ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯅ ꯑꯋꯥꯕꯗ ꯉꯁꯤ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯗꯨꯒꯤ ꯊꯣꯛꯂꯛꯄꯒꯤ ꯅꯨꯃꯤꯠꯇꯣ ꯄ꯭ꯔꯚꯨꯅ ꯗꯤꯁꯥꯏꯗ ꯇꯧꯈ꯭ꯔꯦꯕ ꯍꯜꯂꯦꯂꯨꯌꯥ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯊꯥꯖꯒꯗꯕꯁꯦ ꯑꯩꯅ ꯁꯤꯗ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕ ꯅꯠꯇꯦ Genesis ꯀꯣ ꯁꯦ ꯃꯤꯍꯨꯟ ꯄꯗꯨꯞ ꯅꯤꯄꯥꯟꯒꯤ ꯄꯗꯨꯞ ꯅꯤꯊꯣꯏꯗ ꯀꯩ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯈꯩ ꯃꯔꯨ ꯍꯨꯟꯕ ꯑꯃꯁꯨꯡ ꯃꯍꯩ ꯂꯣꯛꯄ ꯃꯇꯝ ꯑꯏꯪꯕ ꯑꯃꯁꯨꯡ ꯑꯁꯥꯕ ꯃꯇꯝ ꯀꯥꯂꯦꯟ ꯊꯥ ꯑꯃꯁꯨꯡ ꯅꯤꯡꯊꯝꯊꯥ ꯑꯗꯨꯒ ꯑꯍꯤꯡ ꯑꯃꯁꯨꯡ ꯅꯨꯡꯊꯤꯜ ꯀꯥꯏꯔꯣꯏ ꯑꯗꯨꯅ ꯃꯇꯝ ꯂꯩꯌꯦ ꯃꯍꯩ ꯌꯥꯟꯕꯒꯤ ꯂꯣꯛꯄꯒꯤ ꯍꯨꯟꯕꯒꯤ ꯁꯥꯕꯒꯤ ꯀꯥꯂꯦꯟ ꯊꯥ ꯏꯪꯕꯒꯤ ꯂꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯇꯝ ꯂꯩ ꯃꯍꯩ ꯌꯥꯟꯕꯒꯤ ꯃꯇꯝꯁꯦ ꯉꯁꯤ ꯃꯇꯝ ꯍꯥꯏꯕꯁꯤ ꯏꯁꯣꯔꯗꯒꯤ ꯂꯥꯛꯄꯅꯦꯕ ꯑꯃꯦꯟ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯉꯩ ꯄ꯭ꯔꯚꯨꯗ ꯉꯥꯖꯔꯤꯉꯩ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯑꯩꯈꯣই ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯒꯤ ꯊꯣꯛꯂꯛꯄ ꯉꯝꯒꯅꯤ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏ ꯃꯍꯩ ꯌꯥꯟꯒꯅꯤ ꯃꯥꯏ ꯄꯥꯛꯀꯅꯦꯕ ꯑꯃꯦꯟ ꯃꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ
haraw ba haibasi shore ki mafam dagi lai aduna phana problem akoi the question mata agasu haraw haibasi shore dagi lai aduna Zephaniah chapter 8 verse 10 na anugumna shota haraw bana aikoi ki pangkel ne amen aduna is now saying nang ai punsi da strong way na matik laina akoi kaino da akoi na khangi eagle haiba uchi se man mohum sa se nong sit lak thingi da nong ju tha pan tha oi thingi matam da ma si yum sai ko aduna pana nong le sit la su se moya gi jum kai bo ki tar ga su ma gi yum di sai jum dok ti anu mafam chana nong le sit na sok pa ngam da mafam adu ma sai bato odum na ai khoi shu nong le sit la ko matam da lak ni no mang ni koi saw ma thuk tai nong le sit nong ju tha da uji jum tha ga tana lebak thon na na to na ke to na de ba uji nong kan na haidara ko matam je lebak ga thon na ko jum kam sa de ba nong ta de ni matam ni thon na ko tana to ga da ba pun mu to ro je ba to odum le ko shu problem samasya se thok thing da ai ko se ishor ki thojang lu shi ba se ma ki whatsapp bi ba se ai ko da leng na hong ba le tan lai hai ba se ma si ai ko si strong way na phana awa ba ta na su ai ko show na ko tha tha do ai mi ko ma ta gini awa ba su ahi na ma ta gini ma do ho ki gani amu ai mu la kani hai ba se ma si gi ke no si ma ai ko from foundation je ko da thamoi da tham se doi ta ga di phana awa ba la ko ma tam dai ko numai ne le gani maram di show da harau ba ne ko ni pangal le amen aduna ai ko matam le ba ki bi ta ai harau si problem da yana de Philippians 4:4 da kaya matam da na koi matam punamak ta harau zo ai na mo ka hai harau zo ai matam punamak ta harau zo ai ko problem ta ga harau ko problem ta ra matam di sugat na abai pai da na dadi sai gi awa ba mai thong na pik thalaga lei ba ta ga di duini ai thaja ba da lei tre amen ai shor gi nungsi thoja lo du ai down to re ai ta aduna ai koi phana problem oigra phana nungai bu er su nungai ta ba matam oi ta ga su shor gi apha di hong de ma di hong ba lei ti ma nu pi ba thoja hong ba lei ti hai ba se koi thaja mi na si feeling emotion da bai chal wi si ko feeling emotion da aduna ai ko u ba gi ma pa na sa pa na te koi thaja pa na sa ne amen aduna tayong pan da lei mi sing di moi di feeling emotion ni ma tu me sa le ko aduna moi gum na ai koi su thaja bai koi su problem ta ko da hen wasal la ga koi se zaigi nangna ba sakna ba ya da ne natraga ai koi da problem ta ko matam da na akibna tujumna thalaga asama ta leitana chord thajo khaw lei bagi mo ta zaigi chord se ishori whatsapp tu gi wang da I thada da ba mo gum ni ngak pa ta ga di adu di koi madu gi po tu di koi ta seng na believer ta seng na christian gi musi thojang adu da nga jari ba madu ku khangja kra ba ma ga di ma harau ba ni amen ma phana nong sin lak sin igal gum na igal ke dawi nong ni sin marak ta ma se atai atai mu se waya sing di loina asi ana thok ta na mayu ma kai um bok ta ko ama nga ta thok re adu igal du di madu gi marak tu enjoy to ye wine nong ni sin marak ta enjoy to ra thai no hum na ma madu da nong ni sin tu ma sa nei hai ta aduna awa ba ta ko tam na ne madu na maram ore ga bible na ke ko hen khang gi bu hen le khang hi bible se ai kristo ko thaja gi mahi ne khang hi ba le to ngai ngam da ba gi mong adu ta ga di awa ba da khang hi bu oi ta ba ta ga di adu ta ga di ta se ga madu shor gi mahi ya le ne lo re thaja ba ma da mahi ya no kun si do madu oi ge lo ya di mahi ya ba ba se ma khang hi bu oi ge ne amen aduna koi khangina si ai koi ngasi ai ko phana awa ba phi mo ithara ga su shor gi thawai se mai koi gi nung da lei matam chup da ma ne koi ing tha ba harau da ai koi matam chup da koi da le heli hai ba bibi ga ni hai ba aduna leng ba lei thai koi da ma na
ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯐꯝꯁꯦ ꯃꯉꯣꯟꯗ ꯊꯝꯕ ꯇꯥꯏ ꯃꯉꯣꯟꯗ ꯍꯔꯥꯎꯖꯕ ꯇꯥꯏ ꯑꯩꯈꯣꯏ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯅ ꯅꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯑꯅꯥꯕꯒꯤ ꯃꯇꯥꯡꯗ ꯏꯁꯣꯔꯅ ꯀꯔꯤ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯇꯥꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯇꯥꯔꯛꯄ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯋꯥꯔꯛꯄ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯋꯥꯕꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯆꯣꯛꯊꯔꯛꯄ ꯃꯇꯝꯗ ꯑꯋꯥꯕꯅ ꯄꯣꯠꯂꯨꯝꯅ ꯊꯜꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯀꯔꯤ ꯍꯥꯏꯔꯝꯒꯦꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯩ ꯄꯥꯕ ꯇꯥꯏ ꯅꯩꯅꯕ ꯇꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯌꯥꯝ ꯐꯪꯕ ꯂꯩꯌꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯀꯥꯎꯏ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯨꯝꯊꯣꯛꯄꯤꯔꯛꯄ ꯃꯇꯝꯗ ꯀꯩꯗꯧꯋꯦ ꯃꯇꯝꯗ ꯑꯩꯁꯦ ꯁ꯭ꯀ꯭ꯔꯤꯞꯆꯔꯁꯦ ꯀꯥꯎꯈ꯭ꯔꯦꯕ ꯆꯨꯝꯊꯣꯛꯄꯤꯔꯛꯄꯒꯤ ꯃꯇꯥꯡꯁꯤꯒꯀꯣ ꯁ꯭ꯀ꯭ꯔꯤꯞꯆꯔꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯁ꯭ꯀ꯭ꯔꯤꯞꯆꯔꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ Proverbs 15ꯒꯤ verse 31 32ꯗ ꯀꯣ Proverbs 15ꯒꯤ verse 31 32ꯗ ꯀꯩ ꯍꯥꯏ ꯅꯈꯣꯏꯕꯨ ꯃꯤꯅ ꯆꯨꯝꯊꯣꯛꯄꯤꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕ ꯉꯝꯂꯕꯗꯤ ꯂꯧꯁꯤꯡ ꯂꯩꯔꯕꯅꯤ ꯇꯝꯅꯤꯡꯗ꯭ꯔꯕ ꯅꯨꯄꯥꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯃꯥꯡꯍꯟꯖꯔꯕꯅꯤ ꯃꯤꯅ ꯆꯨꯝꯊꯣꯛꯄꯗꯣ ꯂꯧꯅꯤꯡꯂꯕꯗꯤ ꯃꯗꯨ ꯑꯁꯤꯡꯕꯒꯤ ꯃꯇꯧꯅꯤ ꯍꯥꯏꯀꯣ ꯑꯗꯣ ꯂꯧꯁꯤꯡ ꯂꯩꯕꯒꯤ ꯃꯇꯧꯅꯤ ꯍꯥꯏ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯤꯡꯁꯤꯡꯉꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯃꯇꯝꯗ ꯑꯩꯁꯦ ꯅꯤꯡꯁꯤꯡꯂꯛꯄꯒ ꯑꯩ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯗꯨ ꯑꯦꯛꯁꯟ ꯑꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯅ ꯇꯠꯇꯅ ꯅꯤꯡꯁꯤꯡꯕ ꯇꯥꯏ ꯌꯥꯔꯤꯉꯩꯗꯤ ꯑꯩꯈꯣꯏ ꯆꯤꯟꯐꯥ ꯐꯥꯗꯣꯛꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯍꯦꯟꯅ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯗꯨꯅꯅꯤ ꯑꯩꯈꯣই कहीं Proverbs 19 verse 27 दा इसा सा नकोइना तंबा हेले पदा हान थंगियो पुनम दु थोरे रोय अदुना कोई जे तमजनबा फाजनबा सिगिसे मेमोराइज होइनबा सि तौबसि मथौ ताय आमेन अदुगा आई खंग्रे न तुमिना लिथोबसु जादे हाइताय आई ममांगदा पाखरे ममांगदा ताखरे हाइ तुमिना लिथोबा जादे ऐसे तत्तना एकोइसे नुबि नुंति खुदिंगी आई मधुदो आई ngसाइगी मेडिटेट तौदना मधुबु आई हाइदोक्तना मधु चिंफा पुदना मधुदा चिंफा पुबै कानबसे मधुना हेन आइंगोंदा निंजंबा मले अमसुं आइना थांगोइदब खोंथांग अमा थांगे तौरबा मतमदा वहाइदो तक निंजंगकनेबो अदु फजना बाइबल हाय Psalm 119 verse 105 ता सोरगी वहाइदेगी खोंगी थांमै अमसुं लंबिगी मंगाले आमेन अदुना माना कोई खोंथांग खुदिमक ताकपिरिबने येंशनबिरिबनेबो मागी वाहिगी थुदगी कोई सुंथोपिरिबने वारपिरिबने अचुमबदे सिंबिरिबने हो इशोरने बंग थोलगा सेसे नो होचलवैना तावेबो मागी वाहिसिगी मपानने अना मागी वाहिसे जिसुना के है वाहि अदु इशोरने है वाहि अदु जिसु मसामने है आमेन अदुना हाइबो वाहिसिना से जिसु ख्रिस्ट मसामने है बिंतने आमेन अदुना कोई मागी वाहिसे ai mu sai je ki do tam khra sing do matam lei bu ning sing wa ai khang khre tam thre na ai kan to bu lei ta ai madu ning thina luna lumna chena ai pai ba tai masi ma yam na ma dau tai aduna ai na haije ni mu ti ma kha ta na ai khoi numit ta ra lei roi ai hing oi drin lei roi ai khoi ki tam ta ai lai amen thazu sing tam tu ai pai ba si la ka ni hai tai ayukna kari khangali yamna fresh oiba numit ama fresh oiba numit ama ikoida madu khangali ai tai ko aduna ayuksina kari khangali ai matamda aikoi ayukta aina nijaki ba haijaki badugi nauna prayer ge pakum phangba khangali aina phangamdaba prayer dugi pakum phangba aise henna अदुगुमलबा फंगमदम ब्लेसिंग फंगपा ऐसे हेन अनोब ब्लेसिंग कया आमा फंगबा अदु खक्त नतना ऐकोगी पुंसिसे सोना हेन नोमा अदुदगी हेन नोमने हेन वांग वांग थांगत पुंसि मा ऐकोइसे अयुक न लाको मतम होय हाइताय आमेन अदुना मसिनी ऐना हाइजनिंग बसे ऐ वारी अमक ऐ म्याम द शेयर तौजगे हेरिसो स्पाफर आइबा असिगी मागी वारीनी मासे बिलीवर अमनी अदुना मासे बिलीवर अमा ओइबा खक्त नतना
ꯃꯥꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃꯁꯨꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯐꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯔꯕ ꯑꯁꯣꯜ ꯑꯅꯥꯁꯤꯡꯗ ꯌꯥꯝꯅ ꯃꯇꯦꯡ ꯇꯧꯕ ꯀꯣ ꯍꯥꯏꯔꯤꯕ ꯍꯦꯔꯤꯁꯤꯌꯣ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯏ ꯕꯤꯖꯤꯅꯦꯁ ꯇꯧꯏꯁꯦ ꯍꯥꯏꯔꯤꯕ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯆꯥꯎꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯏꯁꯣꯔꯒꯤ ꯁꯦꯕꯥꯁꯨ ꯐꯖꯅ ꯃꯗꯨꯗꯒꯤ ꯂꯥꯛꯄ ꯁꯦꯟ ꯃꯌꯥꯝꯗꯨꯅ ꯃꯥ ꯃꯇꯦꯡ ꯇꯧꯕ ꯈꯣꯠꯄꯗꯤ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯐꯖꯅ ꯂꯩꯔꯝꯕꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯀꯥꯒꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯄ꯭ꯔꯣꯄꯔꯇꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯅꯣꯡꯃ ꯃꯩ ꯆꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯊꯧꯗꯣꯛ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯒꯤ ꯄꯨꯔꯥ ꯇꯨꯝꯅ ꯃꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯅꯟꯗ ꯄꯨꯝꯅꯃꯛꯁꯦ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯆꯥꯛꯄ ꯈꯛꯇ ꯅꯠꯇꯅ ꯀꯩꯗꯧ ꯍꯥꯏꯕ ꯃꯇꯝꯗ ꯃꯆꯥꯅꯤꯄꯥ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯃꯆꯥꯅꯤꯄꯥꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯛꯇ ꯅꯠꯇꯅ ꯃꯥꯒꯤ ꯄꯩꯁꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯃꯥꯡꯈꯤꯕ ꯈꯛꯇ ꯅꯠꯇꯅ ꯃꯥꯒꯤ ꯃꯆꯥꯅꯤꯄꯥꯗꯨꯁꯨ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯍꯥꯔꯠ ꯕ꯭ꯔꯣꯀꯦꯟ ꯑꯣꯏꯅ ꯂꯩꯒꯗꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯥ ꯏꯁꯣꯔꯅ ꯍꯦꯟꯅ ꯅꯛꯁꯤꯜꯂꯀꯥꯟꯗ ꯊꯥꯖꯔꯀꯥꯟꯗ ꯃꯥꯁꯦ ꯂꯩ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯩꯕ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯔꯤ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯃꯔꯤ ꯑꯃꯁꯨ ꯂꯩꯕ ꯃꯔꯤꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯇꯧꯗꯅ ꯌꯨꯔꯣꯞꯇ ꯐꯖꯅ ꯃꯥ ꯑꯃꯨꯛ ꯂꯥꯛꯑꯒ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯐꯖꯅ ꯂꯩꯃꯤꯟꯅꯁꯤ ꯎꯅꯁꯦꯅ ꯃꯣꯏ ꯃꯆꯥ ꯃꯔꯤꯗꯨꯒ ꯇꯧꯔꯒ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯊꯥꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯊꯥꯕꯁꯤꯗ ꯑꯃꯨꯛ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯏ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯆꯠꯂꯤꯕ ꯖꯍꯥꯖꯇꯣ ꯃꯥꯒꯤ ꯇꯣꯡꯉꯤꯕ ꯖꯍꯥꯖ ꯑꯇꯣꯞꯄ ꯖꯍꯥꯖ ꯑꯃ ꯊꯦꯡꯒꯥꯏꯅꯕꯗꯒꯤꯅꯦ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯃꯣꯏꯅ ꯇꯣꯡꯉꯤꯕ ꯍꯤꯗꯨ ꯂꯨꯞꯊꯔꯛꯇꯅ ꯉꯁꯥꯏꯒꯤ ꯇꯧꯗꯅ ꯃꯆꯥꯅꯨꯄꯤ ꯃꯔꯤꯗꯨꯁꯨ ꯁꯤꯈꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥꯗꯨ ꯈꯛ ꯍꯤꯡꯍꯧꯋꯦꯕ ꯃꯃꯥꯗꯨꯅ ꯃꯄꯥꯗꯨꯗ ꯃꯥꯏ ꯍꯁꯕꯦꯟꯗꯨꯗ ꯇꯦꯛꯁ ꯃꯦꯁꯦꯖ ꯊꯥꯏ ꯑꯩ ꯈꯛꯇꯪ ꯍꯤꯡꯍꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯃꯄꯥꯗꯣ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯤꯅ ꯂꯨꯞꯈꯤꯕ ꯃꯐꯝꯗꯣ ꯍꯥꯏꯔꯤꯕ ꯀꯦꯞꯇꯦꯟ ꯇꯣꯡꯉꯛꯏꯕ ꯍꯤ ꯖꯍꯥꯖ ꯊꯧꯔꯤꯕꯗꯨꯅ ꯐꯖꯅ ꯁ꯭ꯋꯥꯏꯗꯅꯤ ꯂꯨꯞꯈꯤꯕ ꯐꯖꯅ ꯎꯍꯟ ꯈꯣꯠꯍꯟ ꯇꯧꯗꯅ ꯃꯥꯒꯤ ꯄꯟꯖꯨꯃꯝꯗꯣ ꯌꯧꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯥ ꯍꯦꯟꯅ ꯋꯥꯁꯜꯂꯒ ꯊꯃꯣꯏ ꯀꯥꯏꯔꯒ ꯃꯥ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯃꯆꯥ ꯃꯉꯥꯅꯤ ꯁꯤꯔꯤꯁꯦ ꯄꯨꯝꯅꯃꯛ ꯃꯥ ꯍꯤꯡꯕꯒꯤ ꯑꯃꯔꯣꯝꯗ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯇꯥꯔꯗꯤ ꯃꯥ ꯍꯤꯡꯕꯒꯤ ꯑꯁꯥ ꯂꯩꯇꯦ ꯑꯗꯨ ꯃꯥ ꯏꯁꯣꯔꯗ ꯑꯣꯏꯅ ꯉꯥꯏꯖꯔꯀꯥꯟꯗ ꯀꯣ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜꯗꯨꯗ ꯍꯦꯟꯅ ꯆꯤꯟꯁꯤꯟꯖꯔꯀꯥꯟꯗ ꯃꯥ ꯍꯤꯡꯈꯤ ꯍꯥꯏꯇꯥꯔꯦ ꯃꯥ ꯇꯣꯉꯥꯟꯅ ꯃꯥ ꯍꯦꯟꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯩ ꯍꯧꯅ ꯏꯁꯣꯔꯗ ꯉꯁꯥꯏꯒꯤ ꯆꯩꯕ ꯉꯥꯡꯕ ꯊꯤꯕ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯥꯁꯦ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯨꯗ ꯆꯦꯟꯁꯤꯟꯖꯔꯀꯥꯟꯗ ꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯤꯡꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯋꯥꯔꯤꯁꯤꯗꯒꯤ ꯎꯠꯆꯅꯤꯡꯕꯗꯨꯗꯤ ꯍꯦꯔꯤꯁꯤꯌꯣꯒꯨꯝꯅ ꯉꯁꯤ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯐꯅ ꯑꯋꯥꯕ ꯇꯥꯔꯁꯨ ꯃꯥ ꯑꯋꯥꯕꯗꯨꯗ ꯃꯤꯐꯝ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯖꯤꯁꯨꯗ ꯑꯣꯏꯅ ꯃꯤꯐꯝ ꯊꯝꯃꯦꯕ ꯖꯤꯁꯨ ꯅꯪ ꯅꯠꯇꯅ ꯍꯔꯥꯎꯕ ꯄꯤꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯊꯝꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯊꯃꯣꯏ ꯀꯥꯏꯕꯅ ꯊꯟꯕ ꯌꯥꯕ ꯃꯤꯗꯣ ꯃꯥ ꯍꯔꯥꯎꯕꯅ ꯊꯟꯈꯤ ꯐꯅ ꯑꯋꯥꯕ ꯃꯔꯛꯇꯁꯨ ꯃꯥ ꯍꯔꯥꯎꯕꯅ ꯊꯟꯈꯤꯕ ꯑꯃꯦꯟ ꯑꯗꯨꯅ ꯑꯋꯥꯕꯗꯤ ꯑꯍꯤꯡ ꯑꯃꯠꯇꯒꯤꯅꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕꯗꯤ ꯍꯔꯥꯎꯕꯗꯤ ꯑꯌꯨꯛꯇ ꯂꯥꯛꯏ ꯍꯥꯏꯕꯗꯣ ꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯍꯔꯥꯎꯕ ꯃꯥꯒꯤ ꯃꯤꯐꯝꯁꯦ ꯄ꯭ꯔꯚꯨꯗ ꯑꯣꯏꯅ ꯊꯝꯃꯒ ꯃꯥ ꯍꯤꯡꯈꯤꯕꯒꯤ ꯃꯔꯝꯅ ꯑꯗꯨꯛ ꯆꯥꯎꯕ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯃꯥ ꯏꯪꯊꯅ ꯂꯩꯕ ꯉꯝꯈꯤ ꯍꯥꯏꯇꯥꯔꯦ ꯑꯃꯦꯟ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯃꯗꯨ ꯈꯛꯇ ꯅꯠꯇꯅ ꯋꯥꯔꯤ ꯑꯃ ꯌꯥꯝ ꯇꯦꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯖꯣꯁꯦꯐꯁꯦ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯄꯤꯊꯣꯛꯈ꯭ꯔꯦꯕ ꯒꯨꯍꯥ ꯑꯃ ꯂꯪꯁꯤꯜꯂꯦ ꯑꯃꯨꯛ ꯇꯧꯗꯅ ꯆꯣꯡꯊꯣꯛꯈ꯭ꯔꯦꯕ ꯀꯣ ꯃꯥ ꯑꯃꯝꯕꯒꯤ ꯃꯇꯝꯅꯤ ꯃꯥꯏꯁꯦ ꯑꯗꯨꯕꯨ ꯃꯥ ꯏꯁꯣꯔꯗ ꯆꯦꯠꯅ ꯊꯥꯖꯩꯕ ꯑꯗꯨꯒꯤ ꯃꯔꯝꯅ ꯃꯥ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯏꯁꯣꯔꯅ ꯊꯥꯒꯠꯈꯤꯕ ꯃꯥꯒꯤ ꯑꯃꯝꯕꯒꯤ ꯃꯇꯝꯗꯣ ꯌꯥꯝ ꯇꯦꯜꯂꯦꯕ ꯑꯃꯦꯟ ꯑꯃꯝꯕꯒꯤ ꯃꯇꯝꯗꯣ ꯌꯥꯝ ꯇꯦꯜꯂꯤ ꯑꯗꯨꯕꯨ ꯍꯔꯥꯎꯕꯒꯤ ꯅꯨꯃꯤꯠꯇꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈꯤ ꯍꯥꯏꯇꯥꯔꯦ ꯖꯣꯁꯦꯐꯁꯦ ꯇꯨꯡꯗꯗꯤ ꯏꯖꯤꯞꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯕ ꯃꯥ ꯉꯥꯏꯍꯥꯛ ꯈꯛꯇꯪꯅꯦꯕ ꯃꯆꯤꯟ ꯃꯅꯥꯎ ꯌꯣꯟꯊꯣꯛꯈꯤꯗꯅ ꯋꯥꯕ ꯊꯦꯡꯅꯈꯤꯗꯣ ꯑꯗꯨꯕꯨ ꯍꯔꯥꯎꯕꯅꯗꯤ ꯉꯝꯈꯩ ꯂꯩꯈꯤꯕ ꯏꯁꯣꯔꯅ ꯋꯥꯡꯅ ꯊꯥꯒꯠꯄꯤꯈꯤ ꯍꯥꯏꯇꯥꯔꯦ ꯑꯃꯦꯟ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤ ꯑꯩꯈꯣꯏ ꯊꯥꯖꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯅ ꯑꯌꯨꯛ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯃꯦꯟ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯅ ꯑꯗꯨꯒꯨꯝꯂꯕ ꯍꯔꯥꯎꯕꯅ ꯊꯟꯕ ꯅꯨꯃꯤꯠ ꯂꯥꯛꯈꯤꯒꯅꯤ
ꯑꯩꯈꯣꯏꯗ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯁꯦ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯍꯣꯡꯕ ꯂꯩꯇꯦ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯁꯦ ꯐꯅ ꯂꯩꯆꯤꯟꯅ ꯀꯨꯞꯄ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯃꯉꯥꯜꯁꯦ ꯃꯨꯊꯠꯄ ꯉꯝꯗꯦ ꯃꯥꯒꯤ ꯃꯉꯥꯜꯁꯦ ꯂꯦꯞꯍꯟꯕ ꯉꯝꯗꯦꯕ ꯑꯗꯨꯝ ꯉꯥꯜꯂꯒ ꯂꯩꯌꯦꯕ ꯑꯃꯦꯟ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯊꯥꯖꯃꯤꯟꯅꯁꯤ ꯏꯁꯣꯔꯗ ꯍꯦꯟꯅ ꯄ꯭ꯔꯚꯨ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯚꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜꯁꯤ ꯇꯣꯞꯄ ꯁꯨꯡꯂꯩ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯊꯥꯖꯃꯤꯟꯅꯁꯤ ꯃꯔꯤꯁꯨꯕ ꯄꯣꯏꯟꯗ ꯑꯩꯈꯣꯏ ꯆꯤꯡꯃꯤꯟꯅꯁꯤ aduna marisiba pointadi isorgi thaujalna punamak ngammi haibisine amen thaujalna punamak ngammi akoina jingminasi aroiba point su aisi se ko akoi Psalm 126 ko Psalm 126 ki verse 5 ta pirang sinta duna maru hunba makoina harau na maru boksagane amen pirang sinta duna maru hunba makoina harau na maru boksagane aduna ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕꯅ ꯍꯧꯔꯛꯄ ꯇꯥꯔꯒꯁꯨ ꯋꯥꯅ ꯍꯧꯔꯛꯄ ꯇꯥꯔꯒꯁꯨ ꯏꯁꯅꯥꯎꯁꯤꯡ ꯃꯗꯨꯒꯤ ꯄꯣꯂꯣꯏꯗꯤ ꯀꯩꯗꯧꯅꯨꯡꯗ ꯋꯥꯔꯣꯏ ꯑꯋꯥꯕꯅ ꯂꯣꯏꯁꯜꯂꯣꯏ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯥꯃꯦꯟ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯣꯏꯁꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯏꯪꯊꯕ ꯃꯥꯏ ꯄꯥꯛꯄ ꯃꯍꯩ ꯌꯥꯟꯕꯗꯣ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯣꯏꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯊꯥꯖꯁꯤ ꯑꯥꯃꯦꯟ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯣꯏꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯏꯁꯩꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯤꯗ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯀꯗꯕ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨꯒ ꯆꯥꯡꯗꯝꯅꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤꯗꯤ ꯈꯖꯤꯛꯇꯅꯤ ꯍꯥꯏꯕ ꯃꯥꯅ ꯐꯣꯡꯗꯣꯛꯀꯗꯕꯁꯤꯗꯤ ꯑꯉꯛꯄ ꯐꯪꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯗ ꯄꯤꯕꯤꯒꯗꯧꯔꯤꯕ ꯃꯥꯒꯤ ꯊꯧꯖꯥꯜ ꯕꯣꯔ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯦꯟ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯈꯟꯁꯤ ꯑꯗꯨꯅ ꯌꯥꯝ ꯆꯥꯎꯅ ꯈꯜꯂꯣꯏꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯌꯥꯝ ꯆꯥꯎꯅ ꯑꯩ ꯂꯣꯏꯗꯣꯔꯦ ꯑꯩ ꯅꯜꯂꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯈꯜꯂꯣꯏꯁꯦꯕ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯌꯤꯁꯨ ꯂꯩ ꯍꯥꯏꯕꯁꯦ ꯑꯃꯦꯟ ꯃꯁꯤ ꯑꯩꯈꯣꯏ ꯊꯥꯖꯁꯦꯕ ꯌꯤꯁꯨꯅ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯊꯥꯖꯃꯤꯟꯅꯁꯦꯕ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯀ꯭ꯔꯣꯁ ꯑꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯑꯋꯥꯕꯅ ꯊꯜꯂꯦꯕ ꯅꯠꯇ꯭ꯔꯥ ꯀ꯭ꯔꯣꯁꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯑꯗꯨꯕꯨ resurrection Sunday ꯑꯃꯨꯛ ꯂꯥꯛꯈꯤꯕ ꯑꯃꯦꯟ ꯀ꯭ꯔꯣꯁꯇ ꯂꯣꯏꯁꯟꯗꯦ ꯑꯃꯨꯛ ꯖꯤꯁꯨ ꯍꯧꯒꯠꯈꯤ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯒꯨꯝꯅ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯏꯆꯤꯟꯅꯥꯎꯁꯤꯡ ꯉꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯅꯣꯡꯃꯥꯏꯖꯤꯡ ꯂꯥꯛꯈꯤꯒꯅꯦꯕ ꯑꯃꯦꯟ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯂꯥꯛꯈꯤꯒꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯔꯥꯏꯗ ꯄꯜꯂꯒ ꯂꯩꯔꯣꯏ ꯍꯥꯏꯇꯥꯔꯦꯕ ꯍꯥꯂꯦꯂꯨꯌꯥ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯗꯣꯏꯁꯦ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯀꯩ ꯍꯥꯏꯕ ꯃꯇꯝꯗ ꯔꯦꯚꯦꯂꯦꯁꯟꯗ ꯃꯥꯁꯦ ꯑꯩꯈꯣꯏ ꯑꯌꯨꯛꯀꯤ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛꯅꯦ ꯀꯣ ꯑꯌꯨꯛꯀꯤ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛꯅꯦ ꯍꯥꯏꯕꯁꯦ ꯔꯦꯚꯦꯂꯦꯁꯟꯗ ꯔꯦꯚꯦꯂꯦꯁꯟ 22ꯒꯤ verse 16ꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯩꯗꯤ ꯑꯔꯪꯕ ꯑꯃꯁꯨꯡ ꯑꯌꯨꯛꯀꯤ ꯊꯋꯥꯟꯃꯤꯆꯥꯛꯅꯦ ꯖꯤꯁꯨꯁꯦ ꯑꯩꯈꯣꯏ ꯑꯌꯨꯛꯀꯤ ꯑꯗꯨꯒꯨꯝꯂꯕ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯅꯧꯋꯦꯁꯦ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯀ꯭ꯔꯣꯁꯀꯤ ꯐꯤꯅꯤꯁ ꯋꯥꯛ ꯑꯗꯨꯒꯤ ꯃꯔꯝꯅ ꯖꯤꯁꯨꯒꯤ ꯕ꯭ꯂꯦꯁꯤꯡ ꯑꯗꯣ ꯐ꯭ꯔꯦꯁ ꯕ꯭ꯂꯦꯁꯤꯡ ꯅꯣꯡꯃꯒꯤ ꯆꯤꯟꯖꯥꯛ ꯗꯦꯂꯤ ꯕ꯭ꯔꯦꯗ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯖꯒꯅꯦꯕ ꯖꯤꯁꯨꯁꯦ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯕ꯭ꯔꯦꯗ ꯑꯗꯨꯅꯦꯕ ꯑꯃꯦꯟ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯤꯟꯅꯥꯎꯁꯤꯡ ꯖꯤꯁꯨ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯉꯥꯟꯒꯗꯧꯔꯤꯕꯅꯤ ꯀꯔꯝꯍꯥꯏꯅ ꯉꯥꯟꯒꯅꯤ ꯕꯥꯏꯕꯜꯗ ꯀꯩ ꯍꯥꯏꯕ ꯃꯇꯝꯗ Proverbs 4ꯒꯤ 18ꯗ ꯀꯩ ꯍꯥꯏꯕ ꯃꯇꯝꯗ ꯑꯆꯨꯝꯕꯁꯤꯡꯅ ꯆꯠꯂꯤꯕ ꯂꯝꯕꯦꯜꯗꯣ ꯀꯣ ꯀꯩ ꯍꯥꯏꯕ ꯃꯇꯝꯗ ꯆꯤꯡꯈꯩ ꯎꯠꯂꯛꯄꯒꯤ ꯃꯉꯥꯜꯒꯨꯝꯕꯅꯦ ꯅꯨꯃꯤꯠꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯐꯥꯎꯕ ꯃꯗꯨꯅ ꯍꯦꯟꯅ ꯃꯉꯥꯜ ꯄꯤꯌꯦ ꯉꯥꯟꯊꯣꯛꯑꯦ ꯍꯥꯂꯦꯂꯨꯌꯥ ꯍꯦꯟꯅ ꯑꯩꯈꯣꯏꯕꯨ ꯉꯥꯟꯊꯣꯛꯍꯟꯕꯤꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯃꯦꯟ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯚꯨꯒꯤ ꯃꯉꯥꯜ ꯑꯁꯤꯅ ꯄ꯭ꯔꯚꯨꯒꯤ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛꯒꯨꯝꯂꯕ ꯃꯉꯥꯜ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯂꯩꯔꯕ ꯑꯃꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯍꯟꯕ ꯉꯝꯃꯤ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯃꯝꯕꯅ ꯂꯩꯕ ꯉꯝꯗꯦ ꯑꯃꯝꯕꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗꯦ ꯑꯃꯦꯟ John 1:5 1 John 1:5 ngasi amambana aikoise mangal aduda leiba ngamde haitayo aduna amambado aikoidagi thokineba basini ko aduna aikoi Jesu gi mapana aikoi mangal ado aikoi oiramne amen koi mangali aduna numida ngal kibase ma amuktang thogi adu matam puna muthoina ngale amen basini aikoi khangedabdi Jesu na amu ngan khraba ayu khaiduna ba amu aikoida lakraba mado adum ngalaga leganeba amen harau nuaina penna ekoi punsi se lengane haitayo Jesus Christ ki mapan hallelujah adu isnau sing aina aroi bada aina haijani mududi awa bai base sasina banate awa bai base su aseng ko awa bai base aseng mani isnau sing adubu matam kharagi neba amen loma nai degi matam ginate matam kharagi tabutani
အဝါဘထင်နမတမနန်တဆေနဝါဂနီ problem ထင်နမတမနန်တဆေနဝါဂနီဒူမဒိုမိကုကမဂီနီဟိုင်တိုင်အာမင်မဒိုမိကုခရဂီနီအဒနာဘိုင်ဘယ်နကယမတမန်ဒါအနိရှုကိုရင်သီယာ4:17 တကယမတမန်ဒါဘယ်တိငိုင်ဟာကီဝိဘာကရီရှုနတ်ဘိုင်ဘယ်ငိုင်ဟာကီဝိဘာကရီရှုနတ်ဘိုင်နိုင်ဟဲ့ရောကရီရှုနတ်ဘိုင်နိုင်အဒနာငိုင်ဟာကီကရီရှုနတ်ဘအိခွေကအဝါနံအဒနာपुनमक्तगी चांगहेनबा लोमबा नायदबा मतिक मंगा एकोगी दमक थौरांग तौरे आमेन ngai hakki ba kari shunatba awana ngtani ko alna matukumna thuna magumna kari shunatba mugumna ai koina khanse ba maramdi ai koi krishna ki wai kraba singni amen krishna ai koi gi damu sibi krabani krishna ai koi gi damu lepi magi thojal homba leiti aduna shon ai koi gi damu ngasi lepaga leibani अब कोई पुनिंग हंथबा जाते निहन नबा जाते वखन हंथबा जाते नेगेटिव खनबा जाते जब जों ने शोदा कोई से इचंग थोना कोई लेमिन से है उसने आमेन इचंग तो ने कोई लेमिन से पोट खुदी मक से थुना मंगतनी आमेन मागी थौजाल से असुकी मतिक प्रॉब्लम सिंग से की चावबे हेली मागी प्लान ना आई कोई ने खल्ली प्लान से की हेले चावबे हेली अगर को फंगमोंदा नसी माने खैबो थौजान बिगनी बोर बिबिगनी ai koi gi pusida amuk ai koi ayuk to muk lakhi gani man whatsapp bi ayuk to lakhi gani ko lakpa jai nate soidna lagada ba man whatsapp bi kraba ayuk ko ngasi nang ai pu lakhni hai ba sa masini aduna ai koi kai tong nung da man ai koi bo nai tom ta haloi hundok bi roi bitat padamu kum nai koi ke tong thamoi ai koi bo ta won pan bi aroi fo ai koi bo loina bi gani अमसुंग आई खोइबो माना साइगे हराउबा नुंगाइबा अखोइ साम लास्ट इनाजन साम 23 की वर्स 6 तक है मतलब दा अफबा नुमिसिंग आई खोइ पुसी थनगनी अदुगा इमोगी खुया खादा मागी बरन मागी खुया खादुदा मागी लेफम अदुदा आई खोइ मागा रना पथा मिनगनी शोन बो बिलोइशन थागचरी प्रभु नमो हाइनी है थागचरी इमो नंगी थौजा लसिदी प्रभु इमो नुमित खुदिंग मिकुप खुदिंग अबसु लोमन नाय दो मतम फावगी दम आई खोइ उतपी गनी हाइना इमो नन वासप बिबी दम थागा सै प्रभु आई खोइ नसी अवाना आई खोइ ब्रता इमो लेब तारगा सु प्रभु आई खोइ मदु आई खोइ थुना मगुम नसी ओरे प्रभु मदु आई खोइ काई सु तो बंग मोय मदु दि मिकुप मगिनी मदु दि अहिंग अमक किनी प्रभु मदु दि कना गुमम ना अहिंग अमक लेक्चर के हाइना बराद लेबगुमनी प्रभु अदु मा नुवालगरी मा हनखिगनी प्रभु मतो अदुगुम नंगसी आई खोइ के अवाना सिसु मिकुप मगिनी प्रभु खनौदु मिकुप तमसी मांगदुना हराउ मन थनमनु बेदो आई खोइ सोइदुना उब फंगने से थाजै प्रभु आई खोइ खुदिंग मकी मथक्ता हराउ नुमित सिंग अदो यम जांगना लाकोयसन यीशु ख्रिस्ट की मिंग द हाइजबल